ꯄꯥꯊꯧꯒ ꯃꯥꯂꯪꯒꯒꯤ ꯐꯦꯛꯇ꯭ꯔꯤꯗꯨ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯁꯪꯒꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯜꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯟꯒꯗꯧꯔꯤ꯫ ꯄꯥꯊꯧꯒ ꯅꯧꯅ ꯈꯪꯅꯕ ꯏꯝꯐꯥꯜꯗꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯁꯨ ꯂꯥꯛꯀꯗꯧꯔꯤ꯫ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗꯣ ꯅꯪꯅꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯛꯂꯦꯟꯒꯤ ꯊꯕꯛꯇꯤ ꯆꯤꯡꯂꯦꯝꯕꯤꯗ ꯁꯤꯟꯅꯔꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯛꯇꯣ ꯆꯣꯞꯄ ꯌꯥꯗꯦ ꯈꯟꯗꯨꯅ ꯁꯤꯟ ꯂꯥꯡꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯁꯪꯒꯥꯕ ꯅꯣꯡꯃ ꯋꯥꯠꯂꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯝꯃꯗꯣ ꯂꯥꯏꯖꯕꯨ ꯀꯧꯕ ꯂꯥꯛꯏ꯫ "ꯂꯥꯏꯖꯥ! ꯂꯥꯏꯖꯥ!" ꯂꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯏꯅꯝꯃ, ꯀꯩ ꯂꯩꯔꯒꯦ?" "ꯍꯌꯦꯡꯁꯦ ꯃꯥꯂꯪ ꯍꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗꯣ ꯁꯪꯒꯥꯒꯅꯤ ꯍꯥꯏ, ꯑꯗꯨꯒꯤ ꯆꯤꯡꯂꯦꯝꯕꯤꯗꯣ ꯆꯤꯟꯕꯗ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩ ꯆꯠꯀꯗꯣꯏꯅꯤ, ꯅꯪꯁꯨ ꯌꯥꯎꯔꯨꯁꯤꯗꯅ." ꯂꯥꯏꯖ ꯆꯠꯅꯤꯡꯕꯁꯨ ꯐꯥꯎꯗꯦ, ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯃꯨꯛꯀ ꯎꯅꯔꯕꯗꯤ ꯈꯟꯕꯒꯤ ꯈꯪꯁꯤꯟꯅꯗ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯝꯃꯅ ꯍꯦꯛ ꯀꯧꯕ ꯂꯥꯛꯄꯁꯤꯗꯗꯤ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ "ꯑꯍꯣꯏ ꯏꯅꯝꯃ, ꯑꯩꯁꯨ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯅꯦ, ꯃꯊꯟꯇ ꯉꯥꯎꯔꯝꯃꯅꯤ." ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯂꯦꯝꯕꯤꯗꯣ ꯃꯀꯣꯛ ꯃꯃꯩ ꯈꯪꯂꯝꯗ꯭ꯔꯦ꯫ ꯊꯕꯛ ꯃꯌꯥꯝꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕꯤꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨꯒꯤ ꯁꯦꯕꯥꯅꯤ, ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯃꯌꯥꯝꯗ ꯁꯤꯟꯅꯒꯗꯕ ꯊꯕꯛ ꯃꯌꯥꯝꯅꯤ, ꯍꯣꯕꯦ ꯍꯣꯕꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯂꯥꯏꯖ ꯂꯥꯛꯄꯗꯨ ꯎꯕꯗ, "ꯑꯩꯃ, ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯪ ꯂꯥꯛꯄꯁꯦ꯫ ꯑꯩꯗꯤ ꯏꯊꯟꯇ ꯁꯤꯗꯧꯔꯦ꯫ ꯅꯪꯕꯨ ꯀꯧꯒꯦ ꯈꯟꯕꯅꯦ, ꯑꯗꯨꯗ ꯅꯪ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯗꯅ ꯀꯧꯕ ꯉꯝꯗ꯭ꯔꯕ ꯑꯩ." ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯅ ꯏꯌꯥꯡ ꯌꯥꯡꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤ ꯂꯥꯛꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯀꯗꯥꯏ, ꯀꯩꯀꯩ ꯊꯕꯛ ꯂꯩꯒꯦ?" "ꯑꯁ, ꯊꯕꯛꯀꯤ ꯋꯥꯗꯤ ꯃꯄꯩ ꯑꯃꯅꯤ꯫ ꯅꯪꯅꯦ ꯌꯨꯝ ꯆꯪꯉꯒ ꯆꯥ ꯑꯣꯏꯅ ꯂꯣꯟꯕꯤꯔꯝꯃꯣ꯫ ꯗꯥ ꯃꯥꯂꯪꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯧꯔꯝꯃꯤ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ꯫ ꯃꯌꯥꯝꯁꯦ ꯆꯥꯒ ꯑꯝꯇ ꯄꯤꯊꯛꯇ꯭ꯔꯤ꯫ ꯂꯣꯟꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯣ, ꯅꯨꯄꯥ ꯃꯆꯥ ꯈꯔ ꯊꯥꯔꯛꯀꯦ ꯂꯧꯅꯕ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯏꯃꯨꯡꯗꯗꯤ ꯀꯅꯥꯝ ꯂꯩꯍꯧꯗꯕ ꯅꯠꯇ꯭ꯔꯣ?" "ꯂꯩꯇꯕꯅꯤ꯫ ꯗꯥ ꯃꯥꯂꯪ ꯍꯣꯏꯁꯨ ꯕꯦꯅꯔ ꯅꯝꯕꯒꯤ ꯑꯇꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯇ ꯋꯥꯠꯂꯤ." ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯅꯔꯤ꯫ ꯑꯍꯜ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤ ꯅꯥꯀꯜꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯃꯥꯂꯪꯒ ꯄꯥꯊꯧꯒꯁꯨ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯦꯟꯕꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗ꯭ꯔꯤ꯫ ꯑꯅꯤꯗꯣ ꯍꯌꯦꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯥꯂꯪꯅ ꯄꯥꯊꯧꯗ ꯍꯥꯏꯔꯤ, "ꯑꯩ ꯁꯤ ꯂꯣꯏꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯆꯪꯉꯨꯒꯦ, ꯆꯤꯡꯂꯦꯝꯕꯤꯗꯣ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦ ꯍꯪꯂꯝꯒꯦ꯫ ꯅꯪ ꯌꯨꯝꯗ ꯆꯪꯉꯝꯃꯣ, ꯀꯩ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯁꯤꯜꯂꯨꯆꯣ, ꯑꯉꯥꯡꯁꯤꯡ ꯆꯥ ꯂꯣꯜꯂꯝꯒꯅꯤ." ꯄꯥꯊꯧ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯆꯥꯕ ꯁꯪꯗꯅ ꯊꯕꯛ ꯃꯌꯥꯝꯗꯨ ꯆꯦꯜꯂꯨꯕꯅꯤ꯫ ꯋꯥꯃꯟꯈꯤꯗꯨꯅ ꯃꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯥꯂꯪꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯥ ꯂꯣꯜꯂꯤ ꯍꯥꯏꯕꯗꯣ ꯈꯔ ꯍꯥꯟꯅ ꯊꯛꯈꯤꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯆꯥ ꯂꯣꯟꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯈꯟꯗ ꯏꯃꯨꯡꯗꯨꯗ ꯒ꯭ꯔꯣꯡ ꯆꯪꯂꯛꯏ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯗꯣ ꯍꯦꯛ ꯌꯧꯕꯒ, "ꯊꯣꯏꯕꯤ, ꯆꯥ!" ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯆꯤꯟꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯇꯧꯔꯝꯕ ꯊꯕꯛꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯊꯧꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯍꯨꯜꯗꯣ ꯆꯦꯟꯒꯥ ꯆꯦꯟꯒꯨꯝꯅꯩ꯫ ꯋꯥꯁꯨ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ, ꯆꯥ, ꯑꯉꯥꯡꯁꯤꯡꯅ, ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ." ꯏꯊꯛ ꯊꯛꯀꯠꯄ ꯃꯇꯧꯗꯨꯗ ꯂꯥꯏꯖꯅ, "ꯆꯥꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯣꯜꯂꯦ." "ꯑꯍꯣꯏ." ꯆꯥ ꯊꯛꯀꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ, ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ꯫ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯣꯏꯅ ꯍꯪꯂꯛꯏ, "ꯆꯥꯗꯨ ꯂꯣꯏꯔꯕꯣ?" ꯂꯥꯏꯖꯁꯨ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ, ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ꯫ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯕꯁꯨ ꯁꯪꯗ꯭ꯔꯦ, ꯑꯗꯨꯒꯤ ꯆꯥ ꯂꯣꯏꯔꯗꯤ ꯈꯔ ꯊꯛꯈꯤꯒꯦꯅ ꯆꯪꯉꯛꯄꯅꯤ." "ꯍꯣꯏ, ꯌꯥꯅꯤ." ꯂꯥꯏꯖꯗꯤ ꯄꯥꯊꯧꯕꯨ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯣꯜꯂꯤꯕ ꯆꯥꯗꯨꯗ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ
amuk phausu yenglakte. Pathaudi ngaihak sum leibadagi ithak thakat lambado kharadi phanthari. Tapna wari saba haurai. Laija. Mingaududa laija leiba yadre. Non thaduna leplibado machi lengde. Makhut anidu kanna paishinaduna yamna tapna. Inedi masa khara pharabo. Khara phare. Hayengi thauramse inegi su baton yaukibani. Baton pirami. Adubu imadi lakpa ngamgadaba mande. Aduk yauna phagatpadi oije. Inena ngamdrasu nangdi yauhaningi. Laija khumde pathawna makha tare. Aigi khandrasu chinglembiga malanga gi khalaga lao. Laija ki sanglaba samlangdo komtakna bini londuna tunglomda thadari-bado haifet yenglaga. Laijada yengduna tapna amuk haire. Nahangi rubber clipsingdo pamdabra. Tanjaduda hanglakliba wahangduda Laija pathawda haifet yengthore. Aduga amuk haifet leithoki. Kuina michanaba ngamde tapna haire. Adugi nateda. Sizinafam leitabagi tawbani. Oh, aidi pakhatlure. Nangi apam-pamdagi ahongba leirabra haidana. Machu singdo nangna yamna pamjaba oibaduda pakchagani khandana pikibani. Aibu saurini haiduna sizinadabida langthokpikino. Nongmatang oirasu nangi samlangsida leiteng ohenbiyo. Hoi, soidana sizinagi. Anido ngaihak amuk tumin leini. Mi lei haibagi sanin chahum amata phangba nate leinariba mawongdo. Pathawna tapna makha tare. Chingthaki lampakdo khoimo mapal saribra nang khangbra? Khangde. Laija chimbaldagi wahai ani suna haidokpa ngamje. Lampaktudani makhoi anina toina unakhiba. Mafhamdudani nungsi panthung yauba matamda kamdawna chatminasige hainaduna wari kaya sanakhiba. Lampaktu palakpaduda Laija ningsinglei matamdugi nungsiba leinakhiba mari. Adubu ngasidi chakhom machaduda yamna nakna leinarabasu thamoi anidudi yamna lapnakhibagum phauhali. Khallubada mapi ira chenge tawi. Pathawna makha tare. Ai ngarang chalui. Yam nungsi. Ibani na toina phamba maphamdudasu ngahak phamle. Wakhalda nangdo inakta phamliba oinasu phawi. Khudaktuda chingmai thungna nangi ming lauduna nangbu kaurasira haina su khali. Nangbu inakta phamlo lao haina. Ngaurabanida aisi. Masi haina khara yang takna khonjal khajik thokna nokfet tawi. Laijasu pathawgi waridugi makha samthare. Yamna honglabani pumnamaksi. Chingmai ayamba uwa marang kaisilaktre. Aduna kanagisu khonthang yeirarui. Aduga khoimo mapasu sakhidaba kuire. Naraki leirang manam nungsibisu magi leinam yelakhidaba kuirabani. Pathawna haige khallingai Laijana hana yamna khangna hairakpaduda khangli. Laijasu mafhamduda marak-marakta chatlamgani haiba. Maduna hena pathawgi thamoido pethahankre. Leiba yadre manakta leplibido mathanungda chetna konsinduna. Sanglaba matamse mabu kayada ningsingkhiba haina paudamningba. Adumaksu hek ngamjadre. Laijana lei ama chingbagi matau utlibaduda. Hauzik magi matam oidabagi mapal sataba oirambasu yai. Khara leiraga amuk chatse. Kana khangba aikhoini lakpa ubada harauduna khoimomsu mapal sarakpa naraki leirang singsu manam yelakpasu. Pathawgi mature oiba fagi matektuda Laija nokninglura mali nokfeti tawi. Yamna hongli matam masu. Unaba lakte unasi hairaga thoklakte. Thengna lai marai macha singse ngasidi hainaje. Madugi mahut pathawna nongma chatlusi haibaduna adum samjinkre. Laijasu marai tawde
Tawpham khangdraduna cha lolibadugi makhumdo hangdokpada masingsu thingamdre. Mai mutlabra khanduna gas stove tuda pakthaduna amuksu yengi. Thawaina bu ngairabadi cha dusu suksau hek saude. Natragana matam masu tanja pirage matagum tande mande chatpa oibagira. Ngaihak leiraga pathawna amuk hairai. Hayingse ngana lauko. Factory mafamda function macha ama hana tawgadabani. Hoi. Adomda hana lao ai ngairamge. Laija handakti khumlakte. Ngairamge hairiba wafamdo khumpham khangdrabani. Thamoiduna kuina warauduna leibasu ngamsilaktre. Adubu amuksu khantharubada nautharamba thamoido khangkan kansilhanki. Matangduda chado khangsau saugalakpagi makhumdo wakhal ikhan khanda tapaishili. Laijana khangprek khangna laurakpaduda pathausu laijagi manakta chensinduna pakhatna hangle. Tapna tau pokpra. Laijana yari haiba nangde pathauna pakhatna manak nakna changsilakpaduna anido maiga onsinei mitka michani. Mikuptuda laijagi mihulgi khongjildi numitki mangaldagi hena yangna chenkri. Mamaisu khangsa sagalai tanik yengnakliba laijagi mityeng ngaksang ngangsilaba maithong. Mataudu ubada pathaba ngamda pathaugi khuttuna laijagi khazaida tapna thenge tawbaga chado amuk saugalakpaduda laija tawpham khangda pathaudagi khongkap khara khanghan handoktuna chado machina amuk kam makhutna amuk hum tawringai pathauna changsilaktuna gas tu off tawkre. Laija tawribado masana karino khangjaje taha haire. Cha hairakpa yarani. Masi hairaga hoi mai amata haide hobe cup amada chado haiduna dining table mathaktuda thanamlaga yamna khonglai thuna brab chakhumdudagi mapan thokre. Hek thoklakpaga mamit manado lauthoktuna phungatlamba sordo sangno hondoktuna yakairake hotnariba thamoidubu phathanaba hotnari. Laijana mangolda leptuna leiringai malangdu yumda changlakpani. Laija nang lakpa yam phare chinglembi hoidi community hall da loi lehaurabani. Hoi ai unarami. Phare imung changu sidana angang sing chalo lamgane. Laija haifam khangda makhut masadu tawfam khangda thongalomda thinduna haire. Ai chinglembi gi manakta haifet yaurukige. Hoi Malang diluna khanjilude aduna icham chamna hoi hairamlaga masu imungda changlakpani. Chakhumda changlakpada pathau mathanta cha thaktuna leirambadu ubada wakhalda khalai. Laija laame khangbro. Pathau mong hadana khumlai. Una hobro. As aidi bhako ishiludine chatkre. Wari sahobro nabani bo. Pathau chado thakpa loiraga kaptu tapna table mathaktuda thamlaga haire. Hoi. Chasi sumana lolambane. Aiso angang singna lonbra khandana changlakpada laija leiram. Phare ne dude wari to hodro. Khangde haigi khanbadi amata hai hodre. Kainu sauraga chatkrabo. Saubadi mande inakta nakningdaba mataw amadi uli. Warauribani uba phangi. Ai magi mafamda karamba waridagi hauraga aigi yamlaba wari mayam se ligani khallingai wahaudokta loishinkre. As berani nangsu wahaudokta oirasu phare hayeng lakpada makha amuk sanaro. Tanja thiba tare. Numidangdu imungi thabak loishinba loiraga sakhi su phamungda changkre. Laija su potharage haiduna phamungda changlei. Phondo hangduna yenglubada chinglembi message sama leirami. Jabi nangdi hoi mai hairamdana yumda halami. Ado hayengdo ngantana laktaba yaroiko.
ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ꯫ ꯑꯩꯗꯣ ꯌꯨꯝꯗꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯜꯂꯕꯅꯤ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯒꯦ꯫ ꯃꯦꯁꯦꯖꯇꯨ ꯍꯜꯂꯝꯂꯒ ꯐꯃꯨꯡ ꯆꯪꯒꯦ ꯇꯧꯕꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯄꯥꯊꯧꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯈꯜꯂꯒ ꯂꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯗꯦ꯫ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯇꯨꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯆꯤꯡꯂꯦꯝꯕꯤꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯈꯤꯗꯕ ꯑꯣꯏꯕꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯀ꯭ꯂꯤꯞꯀ ꯔꯕꯔꯁꯤꯡꯗꯨꯒ ꯎꯕꯗ ꯉꯁꯥꯏ ꯄꯥꯊꯧꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯨꯠꯇ ꯀ꯭ꯂꯤꯞ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯤ꯫ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯁꯦꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯨꯜꯗꯨꯗ ꯐꯦꯛꯇ꯭ꯔꯤꯗꯨ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯕꯅꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯂꯝ ꯑꯣꯏꯕꯒ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯗ ꯀꯌా ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯕꯒ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯇꯣ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯠꯂꯕ ꯆꯤꯡꯌꯥꯒꯤ ꯂꯝꯗꯨꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯃꯇꯦꯡ ꯅꯤꯔꯨꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯄꯗꯤ ꯈꯔ ꯈꯛꯇꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯠ ꯂꯝꯁꯦ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯗ ꯑꯇꯩ ꯃꯐꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯣꯠꯊꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯁ꯭ꯀꯤꯝ ꯀꯌꯥ, ꯐꯟ ꯀꯌా ꯊꯥꯗꯔꯛꯏ꯫ ꯂꯝꯗꯝꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯃꯆꯥ ꯃꯆꯥ ꯇꯧꯖꯕꯁꯤꯡꯕꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁ꯭ꯀꯤꯝ, ꯐꯟꯁ ꯃꯌꯥꯝ ꯑꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯕꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯍꯤꯔꯝꯗ ꯈꯪꯕ ꯍꯩꯕ ꯅꯤꯡꯊꯤꯅ ꯂꯩꯇꯕꯅ ꯑꯌꯥꯝꯕꯅ ꯀꯥꯡꯈꯊꯥꯡ ꯇꯥꯔꯒ ꯇꯣꯛꯏ꯫ ꯃꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅ ꯀꯥꯟꯅꯕ ꯃꯌꯥꯝꯁꯤ ꯐꯪꯕ ꯅꯠꯇꯅ ꯂꯥꯞꯂꯕ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯅꯧꯕꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯣ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯂꯥꯛꯄ ꯍꯧꯅꯔꯦ꯫ ꯄꯥꯊꯧꯒ ꯈꯪꯅꯕ ꯏꯝꯐꯥꯜꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯗꯨꯁꯨ ꯂꯥꯛꯄ ꯍꯧꯅꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯐꯅꯗꯤ ꯌꯥꯝꯃꯤ꯫ ꯐꯦꯛꯇ꯭ꯔꯤꯗꯨꯒꯤ ꯔꯤꯕꯟꯗꯨ ꯈꯨꯜꯗꯨꯒꯤ ꯄ꯭ꯔꯙꯥꯟꯗꯨꯅ ꯀꯛꯏ꯫ ꯄ꯭ꯔꯙꯥꯟꯒ ꯂꯣꯏꯅꯅ ꯄꯥꯊꯧ ꯑꯃꯗꯤ ꯃꯥꯂꯪꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯄꯥꯊꯧꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯥꯏꯖꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯎꯗ꯭ꯔꯕꯗꯨꯗ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯔꯤꯕꯟ ꯀꯛꯄ ꯂꯣꯏꯔꯒ ꯐꯦꯛꯇ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯌꯦꯡꯍꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯤ꯫ ꯄꯥꯊꯧ ꯋꯥꯈꯜꯗꯨ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯊꯤꯔꯤꯕ ꯃꯤꯁꯛꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯔꯛꯇꯕꯗꯨꯗ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯍꯦꯛꯁꯨ ꯎꯗꯦ꯫ ꯁꯨꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯥꯀꯜꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤꯕꯗꯨ꯫ ꯃꯗꯨꯗꯇ ꯋꯥꯈꯜꯗꯨ ꯅꯦꯅꯥ ꯇꯥꯏ꯫ ꯂꯥꯏꯖꯁꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯥꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯠꯌꯦꯡꯗꯨ ꯂꯥꯞꯅ ꯊꯝꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ꯫ ꯎꯔꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯦꯟꯁꯔꯠ ꯑꯃ ꯂꯤꯠꯂꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯕꯗꯨ꯫ ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯅꯤ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯦ ꯀꯥꯎꯊꯣꯛꯂꯦꯗꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯃꯤꯠꯌꯦꯡꯗꯣ ꯁꯥꯅ ꯊꯝꯗꯨꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩ ꯂꯤꯐꯦꯠ ꯂꯤꯐꯦꯠ ꯌꯦꯡꯂꯤꯕꯗꯣ ꯏꯪꯒꯤꯠ ꯈꯪꯕꯤ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯍꯣ ꯉꯁꯥꯏꯗꯩ ꯃꯥꯁꯨ ꯂꯤꯐꯦꯠ ꯂꯤꯐꯦꯠ ꯌꯥꯝ ꯌꯦꯡꯂꯝꯕꯅꯦ, ꯗꯛ ꯍꯦꯛ ꯍꯪꯕꯗꯤ ꯉꯝꯗ, ꯑꯃꯨꯛ ꯊꯤꯔꯛꯈꯤꯅꯤ ꯀꯩꯝ ꯈꯜꯂꯨꯅꯣ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯂꯛꯅꯔꯛꯄꯗꯨꯗ ꯂꯥꯏꯖ ꯈꯔꯁꯨ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯩꯗꯤ ꯀꯅꯥꯝ ꯊꯤꯗꯦꯅ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯤꯉꯩ ꯄꯥꯊꯧ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯌꯥꯝꯗꯨ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯎ, ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕ ꯌꯥꯎ ꯇꯧꯔꯤꯉꯩ ꯄꯥꯊꯧ ꯂꯥꯏꯖꯒ ꯆꯤꯡꯂꯦꯝꯕꯤꯒ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯄꯣꯠ ꯆꯩꯗꯣ ꯑꯩꯒꯤ ꯒꯥꯔꯤꯗ ꯄꯨꯕꯤꯈ꯭ꯔꯒꯦ꯫ ꯍꯣꯏꯗ ꯄꯥꯊꯧ ꯑꯗꯨꯅ ꯀꯣꯝꯃꯅꯤ꯫ ꯄꯥꯊꯧ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫
ꯃꯁꯤ ꯍꯥꯏꯔꯒ ꯃꯤꯆꯥꯅꯕ ꯉꯝꯗ ꯄꯣꯠ ꯑꯃ ꯂꯧꯅꯕ ꯂꯩꯊꯣꯛꯈꯤꯕꯗꯨꯗ ꯎꯔꯤ꯫ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯣ ꯀꯣꯝꯇꯛꯅ ꯈꯣꯝꯖꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯤꯕ ꯀ꯭ꯂꯤꯞ ꯃꯆꯥꯗꯣ꯫ ꯀ꯭ꯂꯤꯞꯇꯣ ꯍꯦꯛ ꯎꯕꯒ ꯈꯪꯂꯤ ꯂꯥꯏꯖꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯕ ꯍꯧꯔꯤ ꯍꯥꯏꯕ꯫ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯣ ꯃꯥꯏꯊꯣꯡꯗꯁꯨ ꯇꯥꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯊꯧꯅ ꯃꯨꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯖꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯅꯤꯡꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯍꯪꯗ꯭ꯔꯦ꯫ ꯄꯥꯊꯧꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏ, ꯑꯁꯣꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯂꯥꯏꯖ ꯌꯦꯡꯂꯛꯇꯦ, ꯑꯗꯨꯕꯨ ꯆꯠꯂꯣꯏ ꯍꯥꯏꯕꯁꯨ ꯇꯧꯗꯦ, ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯆꯤꯡꯂꯦꯝꯕꯤ, ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯒꯥꯔꯤꯗ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, ꯌꯥꯅꯤ, ꯆꯤꯡꯂꯦꯝꯕꯤ ꯏꯕꯥꯅꯤ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯀꯦ, ꯂꯥꯞꯄꯁꯨ ꯅꯠꯇꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯂꯛꯂꯒ ꯄꯥꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯥ ꯄꯥꯊꯧ, ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯆꯦꯟꯕꯗ ꯈꯣꯡꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯂꯥꯏꯖꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯃꯌꯥꯝꯁꯦ ꯃꯥꯂꯪꯗ ꯑꯝꯇ ꯁꯤꯟꯅꯔꯝꯈꯤꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯒ ꯄꯥꯊꯧꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯌꯦꯡꯕꯗ ꯃꯄꯥꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ, ꯕꯥꯕꯥ, ꯀꯥꯏ ꯌꯧꯔꯛꯑꯒꯦ? ꯊꯦꯕꯒ ꯑꯩꯈꯣꯏꯅꯤꯗꯤ ꯅꯣꯏ ꯐꯦꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯂꯩꯔꯦ꯫ ꯅꯃꯥ ꯍꯣꯏꯗꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯨꯈꯤꯅꯤ ꯍꯥꯏꯗꯅ ꯆꯪꯈꯤꯕꯅꯤ ꯏꯕꯦꯝꯃꯒ꯫ ꯏꯕꯦꯝꯃꯒ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯊꯧ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯃꯛꯁꯤꯜꯂꯤ꯫ ꯇꯞꯅ ꯃꯄꯥꯗ ꯍꯪꯂꯛꯏ, ꯏꯃꯥꯒ ꯀꯅꯥꯒ ꯌꯨꯝꯗ ꯆꯪꯈꯤꯒꯦ? ꯍꯣꯏ ꯏꯕꯦꯝꯃ, ꯁꯤꯟꯊꯥꯁꯨ ꯂꯥꯛꯄꯅꯤ, ꯅꯃꯥꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯨꯗ ꯂꯝꯁꯨ ꯈꯪꯖꯔꯁꯅꯨ ꯈꯟꯗꯨꯅ ꯄꯨꯕꯤꯔꯛꯑꯦ꯫ ꯅꯃꯥꯅ ꯌꯨꯝ ꯍꯥꯟꯅ ꯈꯪꯍꯜꯂꯨꯈꯤꯅꯤ ꯍꯥꯏꯗꯅ ꯌꯨꯝꯂꯣꯝꯗ ꯆꯪꯍꯧꯔꯦ꯫ ꯑꯣ, ꯐꯔꯦ, ꯑꯩꯁꯨ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯂꯩꯇ꯭ꯔꯦ, ꯄꯥꯕ ꯍꯣꯏꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯂꯣꯝꯗ ꯑꯣꯏꯅ ꯆꯪꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯁꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯐꯝꯗ ꯂꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯗꯤ ꯈꯟꯕꯗ, ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯂꯣꯠꯁꯤꯜꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕ ꯍꯣꯏꯁꯨ ꯌꯧꯔꯛꯑꯦ ꯍꯥꯏꯌꯦ, ꯑꯩꯈꯣꯏ ꯆꯠꯂꯁꯤ, ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯆꯥꯛ ꯁꯤꯜꯂꯤꯕ ꯍꯣꯜꯗꯨꯗ ꯃꯌꯥꯝꯗꯣ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯂꯥꯏꯖꯗꯤ ꯆꯤꯡꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯥꯏꯖꯅ ꯃꯌꯥꯝ ꯂꯩꯕ ꯃꯔꯛꯇꯒꯤ ꯂꯩꯊꯣꯔꯛꯄꯗ ꯄꯥꯊꯧꯒꯤ ꯃꯃꯥꯒ ꯃꯥꯌꯣꯛꯅꯗꯨꯅ ꯗꯛ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯈꯪꯍꯧꯗꯅ ꯋꯥꯈꯜꯗ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯗꯅ ꯊꯦꯡꯅꯕꯗꯨꯗ ꯃꯁꯥꯗꯣ ꯈꯪꯄꯥ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯌꯣꯠꯊꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯧꯔꯛꯏ, ꯏꯅꯦ, ꯏꯅꯦ ꯌꯧꯕꯤꯔꯛꯑꯦ꯫ ꯂꯥꯏꯖ ꯋꯥꯗꯨ ꯍꯥꯏꯔꯒ ꯏꯕꯦꯅꯤꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕꯤ ꯁꯤꯟꯊꯥꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯏꯕꯦꯅꯤꯁꯨ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯃꯥꯕꯨ ꯌꯨꯝ ꯍꯥꯟꯅ ꯈꯪꯍꯜꯂꯨꯒꯦꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯌꯧꯔꯨꯔꯕ꯫ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯁꯣꯝꯗ ꯐꯝꯕꯤꯌꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯏꯕꯦꯅꯤꯒ ꯁꯤꯟꯊꯥꯒ ꯐꯛ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯝꯐꯝ ꯇꯥꯛꯂꯤ꯫ ꯂꯥꯏꯖ ꯁꯤꯟꯊꯥꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯃꯠꯇ ꯍꯪꯗꯦ, ꯑꯗꯨꯕꯨ ꯃꯤꯅꯧ ꯑꯣꯏꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯤꯟꯊꯥꯕꯨꯁꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯆꯠꯀꯗꯧꯔꯤꯕꯗꯣ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ, ꯋꯥꯈꯜꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕꯒꯤꯕꯨ ꯑꯣꯏꯔꯤꯕ?